ꯈꯨꯔꯨꯝꯖꯔꯤ News Live na nungtigi fongba pau chesingdagi pau khara khangatjaraga national amadi international pau pathokjari NEET paper leak oibagi wathok NTA gi expert yauna mioi 16 gi mathakta CBI na chargesit pankhri haukiba May 3 da National Testing Agency da sinduna pangthokiba NEET exam adu paper leak oibagi wathok tholakhraba matung leibak miyamna chenaba maral leiba miyoi sing phaduna Laibak asigi leiriba logi matung inna cherak pigadabani haina tongan ba kholau lauduna India lenga ki mathakta taksilakhraba matung CBI na chattharakiba investigation asigi manung channa National Testing Agency gi subject expert yauna punna mioi 16 gi mathakta nauna charge sheet thangatkre CBI na Ras Agency Avenue gi Special CBI Court NEET paper leak oibagi wathok asigi mari leinana punna mioi 16 gi mathakta charge sheet thangatkibani CBI na charge sheet thangatkiba mioi 16 adugi manungda NEET ngapigani NTA gi subject expert coaching operator middleman amadi candidate sing yauri hairiba mioi 16 asigi mathakta CBI na Bhartiya Naya Sahitya Prevention of Cooperation and the Public Examination Act Disingani Kunmari gi leiriba tongan ba provision gi makhada CBI na charge sheet thangatkibani charge sheet asigi matung inna NEET paper leak oibagi wathok asi NTA gi biology expert Manisha Mandare chemistry expert Prarhat Litharao Kulkani amadi physics expert Manisha Sanjay masana pairiba official oiba position adugi khudong chaba lauduna NEET UG 2013 question paper sing exam pangthok tringai tongan ba syndicate singda member singda share tauduna question paper leak oibagi wathok asi thuan kibani haina maral siri hariba question paper adu tongan ba network ki khuthangda Teja Saha Sivraj Dr. Manoj Sirure Manisha Sanjay Ranjan Lokhadet Subab Mudkar Mangilar Biwal Dinesh Biwal amadi Vikas Biwalna Sakulet Tauduna Yamlaba Senfam Kya Khongatpagi thabak chenaba mioi singni haina CBI gi charge sheet asina palli CBI na chatharapa investigation the NEET UG 2013 ki question paper gi adu WhatsApp amadi Telegram gi khuthangda exam pangthok tringai numit kayani gi mamangda PDF amasung image format oina circulate tawrambagi evidence kaya phangba ngamki CBI na hairiba mioi sing asidagi seize tawkiba mobile phone pen drive amadi tongan ba electronic device sing adu forensic examination team na kupna investigation chathabada makoi masel gi marakta question paper thadok thajin amadi yamlaba senfam kya transaction tawrambagi evidence kaya su phangba leire haina CBI na thagan kiba charge sheet asi yauri haina pau asi na Yemen gi lanmi yangkhai gani pan hatkre Saudi Arabia da micham kya aso pan nangkre Houthi militant na drone amasung missile kap sinduna Yemen gi lami yangkhai nipan hatkre haidi Yemen lami gi mathakta Houthi militant sing da landa khiba sing lebang manung gi lan mayok nariba Yemen da chahi mari asida khwaidagi kiningai oiraba sing gi manung da ama oiri Yemen da thokliba mi simina amadi hana sunaba asi yumthangnariba Saudi Arabia da su sandokre haidi Houthi militant sing na Yemen gi Marif amasung Handramot province singda mathang lanmi gi leifam singda landaduna lanmi kyasu aso opan nanghankre haina thajaningai oiba paw amana phongdorakhi kumja english singaniga kunithoi dagi hauduna Houthi militant singna Yemen gi lanmi da kiningai oiraba landa kya chatthaduna lakli hairi Yemen lanmi gi mathata chathakiba landa asigi mari leinaba Houthi militant ki wangangloi
Yaha Sarina Saudi Arabia Houthi militant Singi Matakta Landanaba Lanmigi Taurang Lokalakibada Yemen Lengana Sogat Pagidama Pakum Pibo Oina Lengaki Lanmigi Matakta Target Tauduna Landa Kibani Haidi Houthi militant Singi Landa Asibuyani Dava Fondoktuna Yemen gi Defense Ministry na Lanmigi Matakta Landa Raktuna Misimina Kaya Tohaliba Asigi Pakum Chap Chana Pigani Haiki Yemen the Totliba Hatna sunabagi thaudok asi hena pauthok chauthorappaga loinana Saudi Arabia gi kha thangba Nasran region da Houthi militant singna ngamkhailana landarakpadagi micham 18 soki haina Saudi land coalition na fondokre Houthi militant singna landarakhiba adu Saudi Arabia gi mioi taret Egypt gi mioi ama Yemen gi mioi ama amasung Pakistan gi mioi ama aso apan nangki haina coalition gi wangangloi Major General Tuki al-Malkina fongdokri US amasung Israel na Iral gi mathakta landarakhiba matam adudagi hauna Iral na saugatpa Houthi militant singna Yemen gi lanmi gi mathakta landabada natana yumlo nariba Saudi Arabia da landa haukhibani leibak ani asina Iral gi lan asida US da saugatli haibagi mara siraduna Houthi militant singna landaba haurakibani hairi Thailand class 8 tamliba mahairoi amana miyoi nipa nomaina kaptuna hatkri Thailand dagi vesh to I district laiba school amade class 8 tamliba mahairoi amana nomaina kapada miyoi nipan sikri amasung taramanga na aso apan nangkri siraba miyoi nipan gi manungda oza ahum yauki haina local media na report tawraki school adoda nomai kafle haibagi paw hek phangkibada miyoi kya khudong thiba nangkhrabage haibadu chapchana khangmangam khide Thengna phangba report amada miyoi nipan gi manungda ahumdi school aduda oza oiba singni haiba masak khangmangam ki nomaina kaptun lekedraba singi manungda mahairoi ahum yauki nomaina kapliba mahairoi aduna school aduda nomai kapjingai gi mamangda mahaki mapu mabensu nomaina kaptun hatki hairi Bangkok Post na phongdorakpa report amagi matung ina laibak thiba thaudo adu Bangkok tagi kilometer kunlom chatlaga laiba Nonthaburi province ki manung chana laiba Depsirin Nonthaburi school da thokibani hairi thaudok adubu Thailand dagi Prime Minister Anutil Chanbira kulna yamna lumna laubaga loinana nomai kapagi thaudo adu yamna ningthina sem saraba matungda thokiba laibak tiba thaudo amani hairi mahairoi aduna nomai na kaptuna miyoi kaya hatkraba matungda masa matomta nomai na kaptuna siza nabasu thaurang tauki haina PM Anutil Chalbikulna makhatana phongdoki Zen G gi matangda BJP amadi RSS na maithong ani longba politics chatthaduna leire opposition Lising amaga chamapan marifu taretagi lising aniga taranithoi fawbagi manungda pokpa Zen G amadi lising aniga tarahumdoidagi lising aniga kunmanga fawbagi manungda pokpa Zen Amfa lising ani romna saruk yaduna Mumbai da pangthokpa thoram amada RSS ki chief Mohan Valwata Zen G gi member singna ihau changsinbada asi anti-national ni haina lauba chumloi makhoi punamak laibak asigi miyoi ngaktani lakadauriba tungi generation asi haujik lairiba Zen G asina oigadoribani maram aduna ihau changsiliba Zen G ga mathau taba dialogue chatthaduna laibak asida thokliba ihau asi loishinba honagadabani haina phongdokiba wafam adubu yaningdaba phongdoktuna NCP gi Professor Mahesh Tapasina laibak asigi lairiba Saks Paribar gi maithong ani longba thawong amani haina phongdorakli NCP gi sponsor Mahesh Tapasina khudyek piduna thadorakpa cherol amada RSS ki luchingba Mohammad
Bhagavatta Zen G bu leibak asigi anti-national ne haina lauba chumloi haina phongdokhiba leirabasu need paper leak oibagi wathok amari leinana inkhalakliba naharo singi India lenga ki mathakta leibak sinba thungna changsilakhiba khongjang aduda saruk yakhiba khongjang loi singbu BJP gi masak naiba luchingba MP Nisikan Dube amadi Kangana Wanota akanba wafam phongdoktuna tongan ba charge tawkhiba leikre RSS amadi BJP gi marakta hiram asigi matangda tongan ba wafam phongdorakliba asi laina lauba chumloi inkhalakliba naharol sina RSS ki leiriba ideology asi karamna achumbano haiba khangdokpa yabagi right lei India lenga ke mathakta inkhalakliba naharol singna hauriba ihau asibu laksinnabagi damak political strategy satharakliba haiba adusu thidokpa mathau tagani nakal amadagi mahairu singi ihau asibu ingthanaba aduga nakal amadagina ihau asibu lana sandoktuna hena pauthok chauthoknaba hotnabagi mami chauna tari leibak asigi leiriba inkhalakliba naharol singbu asigumba maithong ani longba thawong asina lana luchingduna puba khak ngamloi haina BJP amadi RSS pu maral sirakli Heavy vehicles sing highway da parking tawduna thamada atingba thamkre Meghalaya lenga ki makhada laiba East Khasi Hill District Administration State asigi leiriba National Highway paringda heavy amadi commercial vehicles singna matam sangna khamduna thambada atingba pikre East Khasi Hill District Administration thokpa notification amagi matung inna district asigi manung chanbada leiriba national highway singda heavy amadi commercial vehicles singna matam sangna khamduna thambadna tana traffic jam thohanbagi mathakta chathok chasin tawriba miyamgi punsi khudong thiningai maram amasung oihale National Highway de heavy amasung commercial vehicles singna matam sangna khamduna thamba asi leibak asigi leiriba Control of National Highway ek lisingani amadi motor vehicle ek lisingamaga chamapanga humfu tara nipangi leiriba provision singi violate tawbani Bharatiya Nagarik Sursak Sahita Lisingani Kuntaru Kunhumdoigi Section Chamaga Humdoigi Makada National Highway gi designated parking area da thamba heavy amadi commercial vehicles singi mathakta leibak asigi leiriba logi matung ina chairak piragani haina East Khasi Hill District Administration gi maikaidagi thokpa emit pigani statement asina makhatarakli Congress MP Singh Foreign Contribution Amendment Bill Khanaba Soidana Saruk Yanaba Hif Tathokre July kundagi hauduna chatharakliba Parliament ki nongjumifam asigi manungchana lakliba tha asigi tara mathoi amadi taranithoi da Lok Sabha nongjumifam da India lengang na puthokadawriba Foreign Contribution Amendment Bill amadi atai atopa maru oiba Legislative proceedings athaba Congress Party gi leiriba Lok Sabha gi MP Singh Soidana Saruk Yagadabani haina Congress Parliamentary Party na hip tathokre Lok Sabha ki Congress ki Parliamentary Committee ki Chief Hill Kodikunil Suresh na thokpa notification amagi matung ina lakliba tha asigi tara mathoi amadi taranithoi da Parliament da chathakadawriba House ki Proceeding Congress Party ki Lok Sabha da leiriba MP Singh na ayuk pung taramathoi taba matamda hauduna House adjourn tawdri fawba House da leiduna party asibu support tawgadabani haina phongdokre July kundagi hauduna satharakhiba Parliament ki nongjumi famloisinabagi matam naksilakpagal iroinana lemhauriba census sing asida India lenga ki maikedagi FCRA Amendment Bill lisinganiga kuntaru House da putoktuna pass tawnaba khongthang lokhalakpa yai haina thajanari Foreign Contribution Amendment Bill gi matangda leibak asida leiriba Christian group amadi
Minority organization kayana yaningdaba phongdokningai cherak asida India lengana hairiba bill ase house na puthokduna pass tawnabagi khongtak lokhalakibani tongan social singda yumfam oiba paugi matung inna FCRA bill asi India lenga ki maikadagi withdraw tawba natraga makha tana scrutiny chathagadabani joint parliament ki committee da refer tawnaba India lenga na taksinkre hairi panba yabadi haukiba leba popa numita leba asida leiba Christian denomination minority forum amadi charitable institution ki awang bathaki delegation team ama home minister Amit Shah ga unakre senior advocate amadi DMK gi MP Wilson na luchingba joint action forum gi maikadagi bill asigi matangda tongan ba wafam kaya home minister Amit Shah da marik chumna paudam ki hairi awang bathaki delegation team aduda foreign fund dagi matangda state lengangna legitimate role lauduna yengsinbagi thabakta akaiba leite adubu chatliba chahi asigi March 15 da India lengangna Lok Sabha puthokiba Lising ani kuntaru amendment bill asigi matangdadi yaningdaba phongdokhi India lengangna puthorak iba FCRA bill asina pass tawduna ek oina chatnaba haukrabadi lebak asida leiriba tongan ba charitable educational amadi medical institutions singda yamna chauna saithing mayoknagani hairi paudam ngapigani haina paudam ki home minister Amit Shah ga unaba aduda India lengangna house ta puthokani hairiba FCRA bill asigi matangda makha tana scrutiny chathanaba mari leinaba joint parliamentary committee da thadagadabani haina minority group ki apunba representative singi maikaidagi taksin ki hairi nakal amaromda India lengana parliament ki nongjumi famda puthokani hairiba foreign contribution amendment bill lisinganiga kuntaru asi lebak asida ek oina chatnaba haukraba foreign contribution ek lisinganiga tara asida nauna amendment kaya hapchinduna tongan ba lebak singdagi lebak asida leiriba tongan ba CSO singda thadarakliba yamlaba senfam sing asigi matangda transparency amadi accountability lehanduna leba asigi international security gi ngak senduna thamnabagidama akhanana lokhatpa khongthang amani haina India lenga ki makok thongba luchingba kya gi maikaidagi kyarak hanna phongdokhibasu laikre matang sida news na sandokchaba national amadi international paulo shinjari meeting tabirwa punama po amuka hanna khurumjari